Mudah tinggi pekerjaan ini. Yang ini, oh tuh ini saya. Jangan minum masalah itu. ꯎꯕꯗ ꯅꯤꯡꯉꯦ ꯌꯥꯝ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯗ ꯕꯥꯟꯗꯣꯔ ꯑꯃ ꯂꯩ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩ ꯑꯦꯜꯕꯤ ꯍꯧꯔꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯉꯥꯏꯍꯥꯛ ꯃꯔꯛꯇ ꯁꯥꯟꯅꯁꯤ ꯑꯦ ꯆꯨꯞ ꯔꯍꯣ ꯑꯩꯈꯣꯏꯒꯤ ꯕꯤꯟꯗꯥꯕꯣꯟꯗꯒꯤ ꯕꯥꯟꯗꯣꯔ ꯑꯃ ꯄꯣꯔꯛꯑꯦꯕ ꯑꯩꯈꯣꯏꯗꯀꯣ ꯇꯨ ꯁꯞꯄꯣꯔꯠ ꯑꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯟꯗꯥꯒꯤ ꯆꯥ ꯊꯛꯑꯕꯣ ꯑꯗꯨꯒ ꯁꯟꯗꯥꯒꯤ ꯆꯥ ꯊꯛꯑꯕꯣ ꯑꯩꯈꯣꯏꯗ ꯅꯦꯠ ꯅꯨꯡꯉꯥꯏꯇꯅ ꯇꯥꯗꯣꯏꯗ ꯂꯥꯛꯑꯦ 지니싱아 그냥 ꯁꯟꯗꯥꯒꯤ ꯆꯥ ꯊꯛꯑꯕꯣ 이ꯇꯃ 네. ꯇꯞ ꯇꯞ ꯉꯥꯡꯉꯨ ꯑꯩꯈꯣꯏꯗ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯇꯧꯔ ꯂꯥꯛꯑ ꯐꯝꯃꯦ ꯉꯥꯏꯍꯥꯛ ꯑꯦꯜꯕꯤ ꯊꯥꯒꯦ ꯍꯥꯏꯅ ꯏꯇꯃ ꯁꯟꯗꯥꯒꯤ ꯆꯥ ꯊꯛꯑꯕꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯆꯨꯀ꯭ꯋꯥ ꯃꯔꯨꯝ ꯑꯃꯇꯪ ꯄꯨꯔꯛꯏꯁꯨ ꯁꯥꯏ ꯅꯠꯇ꯭ꯔꯗꯤ ꯎꯏꯔꯛꯀꯅꯤ ꯑꯣ ꯑꯩ ꯐꯝꯐꯝꯁꯤꯒ ꯑꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯑꯩꯈꯣꯏ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯩ ꯅꯨꯡꯊꯤꯟꯗ ꯉꯥꯏꯍꯥꯛ ꯌꯥꯏ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯐꯝꯕ ꯇꯜꯂꯦ ꯉꯁꯥꯏꯁꯨ ꯊꯥꯏ ꯍꯧꯖꯤꯛꯁꯨ ꯊꯥꯏ ꯄꯨꯔꯛꯏꯁꯦ ꯌꯦꯡꯉꯨꯁꯦ अस हाय अगर लाइक कर दीजिए सपोर्ट कर दीजिए दोस्तों हाउते मखादे लेबे मखादे हाउते चुमु चुरो ꯋꯥꯏ ꯃꯔꯝꯅ Foto anjo ꯃꯌꯥꯝꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ
ไม่เจอวันป่าอืม cái giờ của chị đi đâu chào hello Maya cả chị đô làm rồi Cái của ta cho việc dạ không có làm không thật chứ không làm chỉ thì cũng thẳng 뭐 지금 đi làm gì mang mình được mang nữa cũng làm cái người đi lại rồi đó cái mày đi chơi thắng thì Cái là hôm nay cho mình thôi không cần cho mình ở đây xem người tiên mất hay lúc thùng này này là xì bàn xì bàn thế nhá ama lấy tiền hay không một thùng người đi qua chỉ cái quần này nó hao mà
Hết bên liền rồi. Hết bên rồi. Thank you. Oja nanayana khuramjai. Hare Krishna. Udaba kuire oja Hare Krishna nang lakribu anida. Eke. Oja ding sai su thai. Ngarang su kan to le. Nang na chang bi được cái wari ni oja cái da. Đồ đó mà Nang chang tới wari ni oja cái da. Ngai to dro. Kamai to đi. Eke. Khang điểm mà ra mà bông thì sam ngai ta bai sei kan dukan pa maji sei da dum ore practice to haji dukan dro baby chak thongaboมันอยู่จ้าห้อย 베비 짝 통하고 맞아 दुकानदानी नोदी मता चाबने फजना सेल होरमनी को फजना पोचे जोलमनी चंगान का थंब्रो अमित सिंहजे मोबाइल के लेंगे चंगांगा थम्ब्रा बनंग दुकान लो इसे नुमाई लो चंगनबा पुंग तेरे के मिनी क्या दो खंगो दो थमदे जा फागी तो बनीदा थमगन दु पोतो तंबंग मदे को ôi 오자 하오 ôi 오자 하오 ôi 오자 하오 ôi 오자 하오 왜 nít khá ngoài tập ạ nít tí giảm ngoài bên này ấy kì xe rồi xả lấy bên này bây giờ kìa Elvis xe một thắt lũ hay rồi ôi mày kia mà hay à không mà xuôi được Kaka how
ꯂꯣꯏꯁꯜꯂꯣ ꯍꯥꯏꯕꯅꯦ ꯀꯔꯤꯒꯤꯅꯣ ꯂꯥꯟ ꯍꯧꯔꯕꯣ ꯂꯥꯟ ꯍꯧꯔꯛꯑꯕꯣ ꯏꯁꯤꯡ ꯆꯥꯎꯔꯛꯑꯕꯣ ꯃꯅꯤꯄꯨꯔ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯔꯦ ꯉꯁꯤ ꯐꯦꯁꯕꯨꯛꯇꯒ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁꯇꯒ ꯍꯥꯎꯁꯤꯡꯒ ꯂꯧꯈꯠꯇꯅ ꯗ꯭ꯔꯥꯝꯗ ꯖꯥꯝ ꯑꯣꯏꯗꯅ ꯀꯔꯤꯒꯤ ꯀꯔꯤ ꯃꯌꯦꯛꯅꯣ ꯈꯪꯗꯦ ꯃꯥ ꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯁꯤ ꯀꯔꯤꯒꯤ ꯅꯣ ꯍꯥꯏꯅꯦ ꯑꯣꯖꯥ ꯑꯣꯖꯥ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯅ ꯇꯧꯔꯤꯃꯤ ꯅꯝꯁꯣꯟꯕ ꯂꯦꯞꯆꯗꯦ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯅꯥꯛꯇꯁꯨ ꯆꯠꯂꯤ ꯆꯠꯂꯨ 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 ꯃꯨꯒꯨꯡ ꯑꯃ ꯆꯤꯊꯣꯛꯑꯒ ꯑꯦꯕꯤ ꯂꯣꯏꯁꯜꯂꯣ ꯍꯥꯏꯕꯒꯤ ꯍꯛ ꯂꯩꯕ꯭ꯔꯣ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯑꯣ ꯀꯩꯅꯣꯅꯤ ꯏꯆꯟꯅꯨꯄꯤꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯂꯥꯛꯑꯦ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯣ ꯁꯅꯥ ꯕꯦꯝꯃꯣ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯦ ꯏꯁꯨꯕꯨ ꯃꯣꯕꯥꯏꯜꯁꯦ ꯌꯥꯗ꯭ꯔꯦꯁꯦ ꯑꯃꯨꯛ ꯃꯝꯁꯤꯜꯂꯛꯏꯁꯦ ꯑꯃꯨꯛ ꯑꯅꯤꯔꯛ ꯇꯥꯕꯗꯨꯒ ꯇꯧꯔꯤꯅꯦꯕ ꯀꯩꯗꯧ ꯆꯥꯛꯈ꯭ꯔꯄꯣꯠꯅꯤꯗ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡ ꯑꯃꯇ ꯃꯇꯦꯡ ꯂꯩꯇꯕ ꯀꯩꯅꯣꯅꯦ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤ ꯏꯁꯩ ꯁꯛꯄ ꯑꯉꯥꯡꯅꯤ ꯆꯉꯥꯡꯁꯦ ꯊꯝꯗ꯭ꯔꯦ ꯑꯣꯖꯥ ꯂꯣꯟꯕꯒꯤ ꯒꯦꯁ ꯂꯩꯇꯅ ꯑꯦꯀꯦ ꯃꯤꯠ ꯅꯨꯡꯁꯤꯍꯦ ꯏꯅꯥꯎꯒꯤ ꯄꯥꯎꯈꯨꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨ ꯍꯩ ꯃꯊꯧ ꯇꯥꯏ ꯄꯥꯎꯈꯨꯝꯗꯨꯅꯤ ꯃꯦꯟ ꯇꯧꯔꯤꯒꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ
Senang ma'am love you. Senang ma'am support you. Kadang-kadang lagi support. 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 Kadang-kadang lagi senang ma'am.
ꯁꯦꯠꯂꯤꯕ ꯅꯨꯃꯤꯠꯇꯨ ꯆꯪꯉꯦ ꯈꯔꯃꯁꯨ ꯍꯣꯏ ꯍꯣꯏ ꯑꯣꯀꯦ LG ꯍꯜꯂꯣ ꯀꯀꯥ LGꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯔꯝꯃꯣ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯕꯣ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯁꯤꯅ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ